ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯅꯧꯕ ꯑꯃ ꯂꯥꯛꯆꯔꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯣꯡꯁꯨ ꯇꯥꯔꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯣꯡ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯅ ꯃꯥꯔꯀꯦꯠ ꯆꯠꯄꯁꯨ ꯐꯔꯛ ꯌꯥꯝ ꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯑꯁꯨꯝ ꯆꯥꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯗꯕ ꯇꯧꯕꯤꯒꯅꯨ ꯈꯔꯗꯤ ꯌꯦꯡꯕ ꯇꯥꯔꯦ ꯍꯟꯗꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯍꯟꯗꯛꯇꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯅ ꯇꯨꯡꯍꯟꯕꯤ ꯑꯩꯈꯣꯏꯗꯤ ꯐꯥꯔꯦꯀꯣ ꯇꯥꯎꯊꯣꯛꯑꯒ ꯑꯗꯩ ꯍꯋꯥꯏ ꯀꯩꯅꯣꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯈꯣꯏ ꯆꯦꯔꯤ ꯇꯣꯃꯦꯇꯣꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯊꯣꯡꯉꯦ ꯎꯀꯥꯕꯤ ꯑꯃꯒ ꯏꯃꯥꯏ ꯇꯧꯔꯦ ꯑꯩꯈꯣꯏ ꯇꯨꯡꯍꯟꯕꯤ ꯎꯀꯥꯕꯤ ꯈꯛꯇꯅꯤ ꯑꯗꯣ ꯏꯃꯥꯏ ꯍꯥꯞꯄꯤꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯃꯌꯥꯝ ꯇꯨꯌꯥꯟ ꯏꯔꯣꯜꯂꯦ ꯑꯩꯅ ꯍꯋꯥꯏ ꯑꯩꯈꯣꯏ ꯀꯣꯕꯤ ꯀꯩꯀꯥ ꯃꯌꯥꯝ ꯍꯧꯕꯗꯣ ꯑꯗꯨꯗꯣ ꯑꯗꯣ ꯁꯤ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯗꯅ ꯁꯂꯥꯠ ꯂꯩꯔꯦ ꯑꯗꯨ ꯆꯥꯔꯁꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯉꯁꯤꯗꯤ ꯂꯥꯝꯃꯦꯀꯣ ꯉꯁꯤꯁꯦ ꯊꯦꯡꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯊꯣꯡ ꯊꯥꯛꯄꯁꯦ ꯑꯗꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯉꯁꯤꯗꯤ ꯈꯤꯇꯪ ꯂꯣꯏꯁꯜꯂꯝꯃꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯥꯛꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯑꯅꯧ ꯑꯅꯧꯕ ꯁꯨꯗꯅ ꯇꯧꯕꯤꯔꯝꯃꯨꯀꯣ ꯅꯣꯡꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯤ ꯊꯤꯔꯤ ꯊꯤꯔꯤ ꯑꯗꯨꯝ ꯇꯥꯏꯀꯣ ꯏꯃꯥ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯁꯤꯗꯩ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯏꯃꯥꯗꯣ ꯃꯌꯥꯝ ꯆꯥꯔꯁꯦ ꯑꯩ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯔꯁꯦ ꯏꯔꯣꯟꯕꯁꯦ ꯑꯂꯨ ꯌꯥꯝ ꯊꯥꯛꯇꯦ ꯑꯩꯅ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯀꯩꯀꯥ ꯃꯌꯥꯝ ꯂꯣꯟꯕꯅꯦ ꯆꯥꯔꯁꯤ ꯃꯗꯨꯗ ꯆꯥꯔꯁꯦ ꯍꯣꯏ ꯑꯩꯅ ꯊꯣꯡꯕꯩ ꯊꯥꯒꯠꯆꯕꯗꯤ ꯅꯠꯇꯦ ꯍꯥꯎꯋꯦ ꯆꯥꯔꯁꯦ ꯍꯥꯎ ꯑꯂꯨ ꯃꯁꯥ ꯍꯥꯞꯄꯦ ꯑꯩꯅ ꯑꯂꯨꯁꯦ ꯑꯩꯉꯣꯟꯗ ꯍꯥꯞꯄꯕ ꯑꯂꯨ ꯃꯁꯥ ꯍꯥꯞꯄꯦ ꯑꯩꯅꯅꯦ ꯉꯥ ꯃꯆꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯝ ꯆꯥꯅꯤꯡꯕ ꯅꯣꯡ ꯇꯥꯕꯅꯤꯅ ꯐꯔꯛꯁꯨ ꯇꯥꯔꯦ ꯂꯩꯕꯁꯨ ꯑꯗꯨꯒ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯉꯥꯀꯨ ꯑꯆꯧꯕ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯑꯀꯨꯞꯄꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯀꯨꯞꯄꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯩꯇꯩ ꯉꯥꯗꯤ ꯇꯤꯜ ꯍꯤꯗꯥꯛ ꯃꯌꯥꯝꯁꯤꯅ ꯑꯝꯇ ꯂꯩꯕ ꯌꯥꯗꯦ ꯂꯣꯏ ꯁꯤꯈ꯭ꯔꯦꯕ ꯎꯀꯥꯕꯤ ꯑꯩꯈꯣꯏ ꯀꯥꯔꯛꯏꯅꯦ ꯆꯨꯝꯕ ꯋꯥꯔꯛꯄ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯐꯖ ꯀꯥꯔꯛꯏꯅꯦ ꯑꯗꯨꯒ ꯍꯋꯥꯏ ꯀꯩꯅꯣꯗꯣ ꯌꯦꯔꯨꯝ ꯍꯋꯥꯏ ꯍꯥꯎꯋꯦ ꯁꯤ ꯍꯋꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯆꯥꯈꯤꯕꯅꯦ ꯍꯟꯇꯛ ꯀꯨꯏꯔꯦ ꯆꯥꯗ꯭ꯔꯤꯁꯦ ꯉꯁꯤ ꯆꯥꯔꯤꯁꯤꯅꯦ ꯀꯨꯏꯔꯦꯕ ꯁꯤꯗꯒ ꯂꯩꯇ꯭ꯔꯕꯅꯤ ꯁꯨꯝꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅ ꯄꯨꯔꯛꯀꯦ ꯇꯧꯕꯅꯤ ꯀꯥꯎꯕ ꯍꯧꯔꯦ ꯇꯨꯡꯍꯟꯕꯤꯅꯦꯁꯦ ꯑꯩꯈꯣꯏꯗꯒꯤꯅꯦ ꯇꯥꯎꯔꯒ ꯊꯣꯡꯕꯅꯦ ꯑꯩꯅ ꯀꯥꯏꯍꯟꯗꯕꯤꯗꯅꯦ ꯏꯃꯥ ꯎꯀꯥꯕꯤꯁꯤ ꯌꯦꯡꯉꯤꯔꯣ ꯎꯀꯥꯕꯤꯁꯦ ꯃꯄꯤꯅꯦ ꯅꯪꯁꯨ ꯆꯥꯎ ꯀꯔꯤ ꯆꯥꯔꯣꯏ ꯏꯃꯥ ꯌꯥꯔꯦ ꯍꯥꯞꯄꯤꯅꯣ ꯑꯗꯨꯝ ꯆꯥꯎ ꯉꯥ ꯍꯥꯞꯄꯤꯅꯣ ꯏꯃꯥ ꯆꯥꯎ ꯎꯀꯥꯕꯤꯅ ꯃꯍꯥꯎ ꯑꯃ ꯇꯨꯡꯍꯟꯕꯤꯅ ꯃꯍꯥꯎ ꯌꯦꯡꯉꯣ ꯇꯨꯡꯍꯟꯕꯤꯁꯨ ꯍꯥꯎꯋꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯩ ꯃꯤꯅ ꯄꯤꯛꯑ ꯀꯥꯟꯗꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯃꯅꯝꯗꯣ ꯑꯝꯇ ꯅꯝꯗꯦꯕ ꯕꯤꯇ꯭ꯔꯨꯠꯁꯨ ꯈꯨꯠꯁꯦ ꯆꯨꯏꯕ ꯆꯥꯎ 이거는 재미는 가져가네. 라면 상 하ppe. 그리고 거기 시사 되는 게 봐야지. 상수는 하이네라도. 또 얼마 동안 미동 보자. 강가루가. 양하. 하면은 시제 매일 시는 시네. 식단 하고는 마. 아이디 꼬리 잘 두는데. 뭘 빡빡 세세죠.
ไม่เอาอุกาไม่เอา Dậu cái sáng xinh đẹp. Sao cô này, aku ini panjang berarti hawai. Cinta. Macam tu cinta juga. ขึ้นไปเลยไม่นานผมว่าชื่อ ไอ้ที่เสียการช่วยชุ่มใจให้ตัวคนนี้ไหม เจ้า ไอ้นี่ทำไมไม่มาจะอะไรล่ะ ให้ที่ยำมันเล่นตะวันมากเลยนะ ความที่เขาไอ้เนี่ยที่มาทวนทางมาดึงจ่อล้วนเนาะทำมาแค่มาข้าวขายแล้วเขาจะกินให้ดูอ่ะที่มาให้ปูเลยให้ยังมัน都是ยำเลยเขาความมันไม่ดูไอ้ทั้งหมดอยู่รสชาติข้าวเลยอันรู้กันเนี่ยมันไม่อ่านแต่ครั้งเดียวไอ้เดียพออยู่เชียงคานเลยนี่นะให้มาเย็นทงบ้าบุตรเนี่ยที่เนี่ยหาไว้ครั้งช่วยจะจ่ายสินะก็ได้บุตรเย็นดีมากนะมันเนี่ยสินะดึงทำทานแล้วเย็นแจ้หาไว้แบบเท่าไหร่มันทุเรศไม่ได้รู้ความเชื่อมาจากผมได้เช่นทุเรศก็ได้เนี่ยมันจะการปะ好呀好ทุกคนมีช่วยคุยมาสร้างให้เจ้าวันน่ะหาวิธีอ่ะ好嘞คุยเขาจะเป็นยังไงล่ะ我就说好不是嘛好동안มันนี่นะจะมันไหนให้ดีอ่ะจ้ะกาพี่มากาเลยสิมันมีในหาวสิงาเป็นมันที่หาวันจ้ะดูไม่เอาเนี่ยจริงจ้ะนี่เนี่ยกาเป็นมาครับพี่เป็นยังไงมันเจ้าก็ได้จะเอาอีกก็มันบีดีเนี่ยมันสักกันที่เราที่หาวันนี้มาเจ้าตัวเราที่หาวันที่ประมาณเป็นชั้นหลังเรากันได้เราเป็นไงดิจ้ะเราจ้ะเนี่ยแล้วเดี๋ยวเนี่ยมีถึงเงาแห้งเดียวงาทองจุกอีน่าคุปีน่าปักปีเสียภาพก็จะดีงงเนี่ยนะเฮ้ยมันมุสีเป็นยังไงน่าคุปีเรื่องงงน้ำเนี่ยไอ้ตรงนี้มาโก้กับมันจ้ะมันงามันมีจ้ะไม่ได้ไม่ใช่ฉันรู้งามันมีกี่อ่ะนู้นเราคุปีไม่ดูใช่ดิได้กันแล้วตัวเว้ยงาไม่ใช่ทองนี่ซึ่งเอ๋มาเลยครับอ่ะใครไม่ชิมไปก่อนเนี่ยมาจำนี่พอมีจ้ะaku juga sen dulu dari benih na. Aku mana umde ini thora punya aku sih dia. Bila saya kerja dua lah milion hari dia. Bila yang punya orang punya milion siapa? Berarti dia. Bila saya yang kerja. Kerana drama tamu lah. Tara pian juga. Belum mami ngasih dia ni. Belum mami saya jangan. Entah kerja apa ke? Bukan ibu yang kena. Bukan ada mehera. Macam tu jadi. Nah, je makup sih. Ada. Email saya. So.
ꯑꯩꯈꯣꯏ ꯇꯣꯡꯍꯟꯕꯤꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯩ ꯑꯇꯩ ꯑꯃ ꯂꯩ ꯆꯥꯕ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤꯅꯦ ꯐꯥꯔꯁꯦ ꯐꯥ ꯆꯥꯕꯅ ꯐꯔꯦ ꯎꯝ ꯁꯤꯁꯦ ꯍꯥꯎꯋꯦ ꯍꯥꯏꯕ ꯍꯥꯎꯁꯨꯅꯦ ꯍꯥꯎ ꯑꯩꯅ ꯇꯣꯡꯍꯟꯕꯤ ꯆꯥꯕꯁꯤꯅꯦ ꯂꯥꯕ꯭ꯔꯥ ꯈꯪꯗꯦ ꯃꯔꯨꯝ ꯍꯦꯛꯇ ꯌꯥꯎꯔꯝꯗꯦꯅꯦ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯦ ꯃꯀꯣꯛꯀ ꯃꯥꯡꯍꯟꯗꯦ ꯑꯩ ꯍꯦꯛꯇ ꯂꯩꯍꯧꯋꯤ ꯊꯨꯅ ꯆꯥꯔꯤꯅꯦ ꯍꯦꯛꯇ ꯌꯥꯗꯦ ꯑꯗꯨ ꯅꯪꯅ ꯋꯥꯅ ꯆꯥꯕꯩꯅꯤ ꯑꯩꯅ ꯌꯥꯝꯕꯒꯤ ꯑꯗꯨ ꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯡꯍꯟꯕꯤꯁꯨ ꯍꯥꯎꯋꯦ ꯍꯦꯟꯅ ꯑꯩꯗꯤ ꯍꯥꯎꯋꯦ ꯉꯥꯇꯦꯛ ꯉꯥꯅꯧ ꯍꯥꯏꯗꯤ ꯂꯩꯗꯣ ꯑꯁꯤꯅ ꯑꯗꯨꯝ ꯐꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯊꯣꯡꯉꯒꯅꯦ ꯍꯥꯎꯋꯦ ꯉꯥꯇꯦꯛ ꯉꯥꯅꯧꯗꯤ ꯌꯦꯡꯉꯣ ꯆꯥꯛ ꯈꯔ ꯍꯥꯞꯄꯣꯔ ꯍꯣꯏ ꯉꯥꯇꯦꯛ ꯉꯥꯅꯧꯗꯣ ꯂꯩꯔꯨ ꯒꯤꯂꯥꯁ ꯃꯆꯥ ꯑꯃꯗ ꯂꯨꯄꯥ 50 ꯀꯩꯝꯇ ꯀꯣꯟꯅꯔꯣꯏ ꯂꯨꯄꯥ 200 ꯑꯗꯨꯝ ꯄꯦꯔꯤ ꯃꯦꯔꯤ ꯄꯣꯞ ꯆꯥꯅꯤ ꯑꯉꯥꯡꯁꯨ ꯆꯥꯗꯕ ꯀꯨꯞꯄꯁꯦ ꯆꯥ ꯍꯩꯇꯕꯅꯤꯅ ꯑꯗꯨꯅ ꯈꯔ ꯍꯦꯛꯇ ꯇꯥꯏ ꯂꯣꯏꯔꯦ ꯏꯃꯥ ꯏꯔꯣꯟꯕꯁꯨ ꯍꯩꯖꯤꯜꯂꯣ ꯍꯩꯖꯤꯟꯁꯤꯔꯥ ꯄꯨꯟꯅ ꯑꯩꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯂꯣꯏ ꯆꯥꯛ ꯍꯥꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯗꯤ ꯑꯩꯅ ꯏꯔꯣꯟꯕꯁꯦ ꯑꯂꯨ ꯌꯥꯝ ꯍꯥꯞꯇꯕ ꯑꯂꯨ ꯃꯆꯥ ꯈꯔ ꯍꯥꯞꯄꯒ ꯍꯋꯥꯏꯅꯦ ꯃꯌꯥꯟ ꯇꯨꯌꯥꯟꯗꯨꯅ ꯐꯩꯌꯦꯅꯅꯦ ꯅꯣꯡꯃ ꯅꯤꯡꯉꯥꯡ ꯈꯥꯎ ꯇꯤꯡꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟꯗꯤ ꯂꯐꯨ ꯑꯃ ꯆꯥꯁꯤ ꯆꯥꯁꯤ ꯂꯐꯨ ꯁꯤꯡꯖꯨꯁꯨ ꯍꯥꯎꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯅ ꯄꯥꯝꯕꯤ ꯇꯥꯔꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯑꯅꯧꯕ ꯂꯥꯛꯄꯤ ꯇꯥꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨ ꯕꯥꯏ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ